अदुना अनौब प्रीपेड मीटर से पालगा स्टेट नत्रगा नेशनल इकोनॉमी दा हेने कदोरिगा आखिर पैसा याम कोई जब कानबा फंगदोरि जे बिसिन अदुना अनौ यामना चंगरिबा अफबा पोर्ट अमा सिंदुए हरगा अतोपा अमना सिलपा है मसी मरम आपकी मरन याम लेबा हाइगद्रा पैसा याम पाइबा हाइगद्रा अदुगुम्बा हाइबदि अखोइना थौनरिबा गाड़ी फरिबा यारिबदुबु सिंदुरके थोय लेसलगा अरेमगा हाइबदि हानेगी चलनरि अफबा पोतु मांगननिंदबा हाइदा के मीटर से स्मार्ट अनुभव स्मार्ट मीटर से फंडिंग हाइबा अदोमदा जरके अदुगा नागल अमरोंदा मैं मोइनदि हाइ प्रीपेड मीटर से लाकांदा पैसा हिकल पैसा पृथ्वी की लेपाक मैम की बिजनेस मेथड अयाम लोन तौनरीने कौन प्रीपेड स्मार्ट मीटर से अनब पालकन पैसा भी चंगे है मधुकी कंपनी लेमनदी अम पीरोई अदगे अमना पंजनिंगा इलेक्ट्रिसिटी की कनो की कॉर्पोरेशन की मसी लोन की लौदना ले नहीं है पंजगी बा पैसा सेंडोन जी हम ले रही है अदुना मस्तिस मधु अखोजी लोन पिसे लेगा लोन से कोई दिगी दोगी का हाइबगे अदु माबु अमिंग मत अदगे नागल मोरमदा होजी प्रजा मयाम सिदा हाइजनिंग अखोजी इलेक्ट्रिसिटी की रेट तारीफ हेंकतिबसे तारीफ से कदाई होली कमाई तौई सुम येंगदा अखोजी नॉलेज अखोजी एम्प्लॉइज कॉस्ट मेटेरियल कॉस्ट लेगी मैम पुनजनरे पोत मैम पुनजले लोन कैलकुलेट तौर मधु कैलकुलेशन से तौरे लेपकदोरी अदुना अैन मतलब समझेगा सिटीजन राइट राइट इन ऑब्लिगेशन राइट इन ड्यूटी मैम अखोना तौगदोरीबा सी करीनो करमाय तौं लेपी हंदमते हेंगतरीबसे हेंगलेइबा पैसासे कनागुंबा खरनसु खंगे अदुगा मसी मतंग से तौसे हाइबा मतमसे मैम कई कानर मोय कई कानवा दुवादा आइना कोइ यामा इनकरेज तौरिबा अदुना यारगदी मसी अखोई पुनबा अपुनबा ओइना अखोई नीति से फजन लेरगा मसी तुमना करिनो आरामना करिनो हाइबदी मोय कंपनी की कामु लोइनमक लालगा तौबनी हाइबना ते केनो की वानते अखोई खेनबदि खरे लेरि से मिजोराम नतर नाइबरिंग स्टेट का कोई करी चनरी कमाइन तौरी आदि अमुक से फॉर एग्जांपल अखोइने यामन खंगनौदबनिना तारीफ से लेपक मतमदा मोइना पागिबदि हेंजन पारमने याय अदि नागल अमरोमदा अखोइकी तारीफ से होलप मतमदा यामन चौपत सिटी के कंपेयर तौरे है तो वायरस मिजोराम बा जॉइंट रेगुलेटरी इलेक्ट्रिसिटी रेगुलेटरी कमीशन है हाइदना अखोइके मिजोराम पुन्न लेरमसे मिजोराम अताब रेता अदुम लेपा अदि अखोइकी स्नेहते याम अदुगा नागल अमरोमदि मुंसी पार्टी के साथ ख्वाइदगी लोएस्ट कोई अदुना अखोई मसीगी मतंग सिदा अमुसु पंजलिंगा मना कोई रेट सी और कनो पीरक हाइदगी इलेक्ट्रिसिटी के रेंज से मसी तो 200 यूनिट अमदी फ्री दे पिएगा से कोई तमिलनाडु कुंबा बिहार यूपी दिल्ली अदुगुम्बदसु पिएगा अखोई मणिपुर से खरा लाइरे स्टेट मोटना खरा ताबीदसु यादा अदुना मसिगुम्बा मयामसि काम लेगरे अदुना मयामसिदा लापिरगा अखोई पाइजरिबा अखोइना लमदा पाइजरिबसे मसी मयाम खंगन खरा यावनजनिगी अदुगा दशनमक नसागी तारीख कैलकुलेट अखंग आई कांबुसु कमाई तुम पोट करते कमाई तुम होलिनो हाइबसि लोइनमक खंगबा मिसु यावरिने अदुबा अदुना मसी करिगुम्बा अखोई मानरोइदबा
ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯗ ꯑꯉꯥꯎꯕ ꯇꯥꯒꯗꯧꯕ ꯑꯣꯏꯔꯒꯗꯤ ꯃꯁꯤꯁꯨ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯗꯕ꯭ꯔꯥ ꯑꯩꯈꯣꯏꯁꯤ ꯃꯤꯋꯥ ꯇꯥꯔꯦ ꯊꯣꯛꯀꯗꯧꯔꯤ ꯈꯔ ꯍꯥꯏꯕ ꯑꯗꯨꯁꯨ ꯂꯩ ꯍꯥꯏꯕ ꯑꯃ ꯄꯥꯎ ꯌꯥꯝ ꯀꯟꯅ ꯃꯣꯏꯅ ꯍꯧꯖꯤꯛ ꯌꯥꯕ ꯄꯥꯎꯁꯦ ꯃꯣꯏꯒꯤ ꯄ꯭ꯔꯦꯁꯇ ꯃꯤꯗꯨꯗ ꯍꯥꯏ ꯑꯗꯨꯗꯤ ꯃꯣꯏꯅ ꯍꯥꯏꯕꯗꯨ ꯌꯥꯝ ꯌꯥꯅꯤꯡꯗꯕ ꯌꯥꯝ ꯌꯥꯎꯔꯤ ꯃꯔꯝꯗꯤ ꯑꯩꯈꯣই ꯁꯤꯟꯁ ꯃꯩꯁꯤꯒꯤ ꯄꯣꯛꯄꯁꯦ ꯄꯣꯛꯂꯤꯕꯗꯤ 2010 ꯑꯗꯨꯋꯥꯏꯗ ꯅꯣꯡꯃꯗ ꯄꯨꯡ ꯑꯅꯤ ꯈꯛꯇꯪ ꯃꯩ ꯂꯥꯛꯄ ꯊꯨꯔꯤ ꯂꯥꯛꯄꯗꯣ ꯑꯗꯨꯗꯒꯤ ꯍꯥꯎ ꯇꯨ ꯖꯨꯂꯥꯏ ꯑꯋꯥꯔꯁꯦ ꯀꯔꯤꯅꯤ ꯁꯥꯏꯠꯇꯒꯤ ꯄꯨꯜꯂꯒ ꯁꯦꯁꯠ ꯀꯌꯥ ꯊꯝꯃꯦ ꯑꯗꯨꯒ ꯊꯨꯅ ꯂꯧꯔꯒ ꯂꯥꯛꯄꯅꯤ ꯑꯗꯨꯗ ꯃꯣꯏꯅ ꯁ꯭ꯃꯥꯔꯠ ꯃꯤꯇꯔꯁꯦ ꯌꯨꯄꯤꯗ ꯄꯥꯜꯂꯒ ꯅꯣꯡꯃꯗ ꯊꯣꯛꯄ ꯑꯇꯩꯗ ꯃꯌꯥꯝꯗꯤ ꯊꯣꯛꯈ꯭ꯔꯦ ꯃꯤꯖꯣꯔꯥꯝ ꯄꯥꯜꯂꯤ ꯑꯔꯥꯝꯕ ꯄꯥꯜꯂꯤ ꯃꯣꯏꯅ ꯍꯥꯏꯕ ꯁꯔꯀꯥꯔꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯈꯣꯏ ꯄꯥꯟꯕꯅꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯗꯣ ꯑꯩꯈꯣꯏꯁꯨ ꯑꯩꯅ ꯍꯣꯔꯦꯟ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯥꯏꯟꯒꯤ ꯃꯔꯤ ꯂꯩꯅꯕ ꯃꯌꯥꯝꯅ ꯁꯞꯄ꯭ꯂꯥꯏ ꯇꯧꯕꯤꯔꯀꯣ ꯃꯦꯟꯗꯦꯇꯔꯤ ꯅꯠꯇꯦ ꯑꯣꯜꯗꯤ ꯃꯤꯇꯔꯗ ꯁꯨꯄꯥꯟ ꯄꯥꯟꯗ꯭ꯔꯤꯕ ꯖꯒꯥꯗ ꯑꯗꯨꯝꯕ ꯄꯥꯟꯕꯗꯤ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯑꯣꯜꯗꯤ ꯄ꯭ꯔꯤꯄꯦꯗ ꯃꯤꯇꯔ ꯄꯥꯜꯂꯒ ꯂꯩꯔꯦ ꯄ꯭ꯔꯤꯄꯦꯗ ꯃꯤꯇꯔꯁꯦ ꯁꯤ ꯄꯥꯟꯕꯁꯨ ꯃꯇꯝꯗꯨꯗ ꯆꯤꯟꯅꯤꯔꯥ ꯁꯔꯁ ꯀꯣꯄꯔꯦꯁꯟ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯃꯥꯏ ꯄꯨꯟꯁꯤꯗꯨꯗ ꯄꯥꯟꯕ ꯌꯥꯕꯅꯤ ꯑꯦꯀꯨꯔꯦꯁꯤ ꯃꯤꯇꯔ ꯗꯤꯌꯥꯔ ꯑꯥꯔ ꯁꯣ ꯃꯦꯅꯤ ꯀꯝꯄꯦꯅꯤ ꯃꯤꯇꯔ ꯂꯩ ꯑꯗꯨꯒꯤ ꯀꯝꯄꯦꯅꯤ ꯃꯅꯨꯡꯗ ꯑꯐꯕ ꯀꯝꯄꯦꯅꯤ ꯀꯔꯝꯕꯅꯣ ꯍꯥꯏꯅ ꯈꯜꯂꯒ ꯑꯦꯀꯨꯔꯦꯁꯤ ꯊꯤꯒꯗꯕꯅꯤ ꯃꯤꯇꯔ ꯑꯃꯅꯤ ꯀꯝꯄꯤꯌꯔ ꯇꯧꯕ ꯑꯗꯣ ꯑꯗꯨꯒꯤ ꯑꯦꯀꯨꯔꯦꯁꯤ ꯍꯦꯟꯅ ꯂꯩꯕ ꯃꯤꯇꯔꯗꯣ ꯀꯝꯄꯦꯅꯤꯒꯤ ꯁꯥꯏ ꯇꯧꯔꯒ ꯌꯥꯅꯔꯒ ꯄꯥꯟꯕ ꯅꯤꯌꯣꯝꯅꯤ ꯁꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤꯁꯨ ꯃꯣꯏ ꯀꯨꯁꯤ ꯍꯦꯛꯇ ꯄꯥꯟꯕꯅꯤ ꯑꯗꯨꯕꯨ ꯁ꯭ꯃꯥꯔꯠ ꯀꯤꯂꯣꯃꯤꯇꯔꯗꯨꯗꯤ ꯌꯥꯝ ꯐꯕ ꯀꯝꯄꯦꯅꯤꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯌꯥꯔꯦ ꯌꯥꯗꯦ ꯍꯥꯏꯗꯤ ꯀꯝꯄꯦꯅꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯍꯥꯏꯁꯤ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯤꯄꯦꯗ ꯃꯤꯇꯔꯁꯦ ꯈꯨꯗꯤꯡ ꯊꯨꯅ ꯄꯥꯟꯕꯤꯌꯦ ꯁꯤꯗꯩꯗ ꯁ꯭ꯃꯥꯔꯠ ꯃꯤꯇꯔ ꯄ꯭ꯔꯤꯄꯦꯗ ꯃꯤꯇꯔ ꯍꯥꯟꯅ ꯌꯥꯔꯤꯗꯤ ꯂꯧꯊꯣꯛꯑꯒ ꯁ꯭ꯃꯥꯔꯠ ꯃꯤꯇꯔ ꯄꯥꯟꯕꯤꯁꯤ ꯁ꯭ꯃꯥꯔꯠ ꯃꯤꯇꯔꯁꯤ ꯄꯥꯟꯕꯗ ꯑꯃꯁꯨꯡ ꯍꯥꯟꯅꯒꯤ ꯂꯧꯊꯣꯛꯄꯗ ꯂꯦꯕꯔ ꯍꯥꯏꯔꯤꯕ ꯂꯦꯕꯔꯗꯣ ꯃꯣꯏꯅ ꯁꯕꯖꯦꯛꯇ ꯅꯦꯛꯑꯦ ꯍꯥꯏꯕꯗꯤ ꯈꯪꯉꯦ ꯃꯣꯏ ꯏꯁꯇꯥꯐꯇ ꯅꯠꯇꯦ ꯑꯗꯨꯒꯤ ꯏꯟꯒꯦꯖꯃꯦꯟ ꯄꯩꯁꯥ ꯄꯤꯗꯣꯏꯅꯦ ꯂꯧꯊꯣꯛꯄ ꯑꯃꯁꯨꯡ ꯍꯥꯞꯆꯤꯟꯕ ꯊꯧ ꯂꯩꯇꯕ ꯑꯗꯨꯒꯤ ꯊꯕꯛ ꯃꯥꯟꯕ ꯏꯪꯂꯤꯁꯇꯁꯨ ꯏꯕꯁꯨ ꯌꯥꯎꯏꯀꯣ ꯊꯧ ꯂꯩꯇꯕ ꯃꯥꯟꯕ ꯄꯩꯁꯥ ꯍꯦꯟꯅ ꯆꯠꯅꯕꯗꯤ ꯄꯩꯁꯥ ꯍꯦꯟꯅ ꯆꯠꯅꯕꯗꯤ ꯄꯨꯟꯁꯤꯗ ꯇꯧꯔꯤꯕꯗꯤ ꯃꯣꯏꯒꯤ ꯀꯔꯤ ꯏꯟꯇꯔꯦꯁ ꯃꯣꯏꯒꯤ ꯈꯪꯗ꯭ꯔꯤ ꯃꯅꯨꯡꯒꯤꯗ ꯁꯨꯃꯥꯏꯅ ꯆꯠꯊꯔꯛꯄꯁꯦ ꯌꯥꯔꯣꯏ ꯄ꯭ꯔꯤꯄꯦꯗ ꯃꯤꯇꯔ ꯈꯨꯗꯤꯡꯃꯛꯇ ꯄꯥꯟꯖꯕꯗꯣ ꯑꯗꯨ ꯄꯥꯜꯍꯜꯂꯨ ꯐꯪꯗꯕ ꯖꯒꯥꯗꯨꯗꯩꯗ ꯀꯔꯝꯕ ꯑꯐꯕ ꯑꯩꯈꯣꯏꯒꯤ ꯃꯤꯇꯔ ꯄꯥꯜꯂꯨ ꯌꯥꯏ ꯍꯧꯖꯤꯛ ꯃꯣꯏꯅ ꯍꯥꯏ ꯄ꯭ꯂꯦꯁꯃꯦꯟ ꯃꯣꯏꯒꯤ ꯄ꯭ꯂꯦꯁꯃꯦꯟꯗꯨꯁꯨ ꯍꯥꯏ ꯃꯣꯏ ꯑꯣꯁꯥꯛꯁꯤꯡꯅ ꯆꯟꯅꯤ ꯊꯣꯛꯑꯒ ꯍꯥꯟꯅꯒꯤ ꯃꯤꯇꯔꯗꯨ ꯀꯦꯔꯤꯌꯔ ꯀꯔꯤ ꯌꯥꯗ꯭ꯔꯦ ꯍꯥꯏ ꯌꯥꯗ꯭ꯔꯁꯨ ꯁꯤꯟꯗꯣꯛꯏ ꯍꯥꯏ ꯃꯤꯇꯔ ꯍꯥꯟꯅꯒꯤꯁꯦ ꯌꯥꯗ꯭ꯔꯦ ꯁꯤꯟꯗꯣꯛꯄ ꯇꯥꯔꯒꯗꯤ ꯀꯃꯤꯇꯤ ꯑꯃꯅ ꯁꯛꯈꯪꯕ ꯀꯃꯤꯇꯤ ꯑꯃꯅ ꯃꯤꯇꯔꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯗꯤꯄꯥꯔꯠꯃꯦꯟꯗ ꯒꯥꯔꯤꯁꯤ ꯀꯟꯗꯝ ꯇꯧꯔꯦ ꯒꯥꯔꯤꯁꯤ ꯑꯣꯞꯁꯟ ꯇꯧ ꯇꯥꯔꯦ ꯍꯥꯏ ꯇꯥꯔꯗꯤ ꯃꯗꯨ ꯅꯣꯇꯤꯐꯤꯀꯦꯁꯟ ꯇꯧꯗꯣꯏ ꯗꯤꯄꯥꯔꯠꯃꯦꯟ ꯈꯨꯗꯤꯡꯃꯛ ꯈꯪꯍꯟꯗꯣꯏ just like that ꯃꯤꯇꯔꯁꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯄꯤꯄꯜ ꯈꯪꯍꯜꯂꯒ ꯁꯤꯟꯒꯗꯕꯅꯦ ꯑꯗꯨꯁꯨ ꯅꯠꯇꯦ ꯑꯗꯨꯗꯤ ꯐꯔꯦ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯣ ꯃꯣꯏꯅꯅꯦ ꯃꯣꯏꯒꯤ ꯄ꯭ꯂꯦꯁꯃꯦꯟꯇꯣ ꯃꯣꯏꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯊꯧꯕꯥꯜꯒ ꯀꯩꯅꯣꯒ ꯄꯥꯟꯅꯤ ꯌꯥꯎꯒꯗꯕ ꯄꯣꯏꯟꯇ ꯂꯥꯛꯄꯤꯔꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯣꯏꯒꯤ ꯌꯥꯝꯅ ꯃꯔꯝ ꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯃꯣꯏꯗ ꯍꯥꯏ ꯑꯗꯒꯤ ꯗꯦꯠ ꯍꯥꯟꯅ ꯄ꯭ꯔꯤꯄꯦꯗ ꯃꯤꯇꯔꯗ ꯑꯩꯅ ꯂꯣꯠ 3 ꯍꯥꯞꯄꯁꯦ ꯁ꯭ꯃꯥꯔꯠ ꯁꯤꯡꯉꯀꯥꯟꯗ ꯑꯗꯨꯒꯤ ꯂꯣꯠ 3ꯗꯣ ꯃꯩ ꯃꯨꯠꯂꯤ ꯑꯗꯨ ꯅꯣꯏꯅ ꯂꯣꯠ 2ꯒꯨꯝꯕ ꯍꯥꯞꯄꯗꯤ ꯌꯥꯏ ꯂꯣꯠ ꯑꯃꯁꯦ ꯀꯤꯂꯣꯋꯥꯠ ꯑꯗꯨꯅꯤꯀꯣ 65 ꯍꯦꯟꯕ ꯔꯦꯠꯁꯦ 65 ꯑꯗꯨꯒꯤ ꯔꯦꯠ ꯍꯦꯟꯒꯠꯀꯗꯣꯏꯅꯦ ꯍꯥꯟꯅꯒꯤꯗꯣ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯀꯤꯂꯣꯋꯥꯠ ꯁꯦ ꯍꯧꯖꯤꯛꯇꯤ LED ꯀꯩꯀꯩ ꯇꯧꯔꯒ ꯑꯩꯒꯤ ꯁꯤꯖꯤꯟꯅꯔꯤꯕ ꯀꯤꯂꯣꯁꯤꯡ ꯄꯨꯝꯅꯃꯛꯇꯨ ꯄꯥꯔꯒ ꯑꯩꯅ ꯑꯩꯒꯤ ꯂꯣꯠ 2ꯗ ꯀꯣꯟꯅꯕꯅꯤ ꯑꯗꯨꯕꯨ ꯍꯦꯟꯅ ꯍꯥꯞꯆꯤꯟꯒꯦ 2.5 ꯑꯣꯔ 3 ꯍꯥꯞꯆꯤꯟꯒꯦ ꯍꯥꯞꯅꯕ ꯉꯥꯛꯇꯅꯦ ꯑꯗꯨꯕꯨ ꯃꯣꯏꯗ ꯃꯗꯨ
ไม่รู้เลยอันนี้รถอันนี้ไม่มีเรียนเดี๋ยวจะให้ไม่จะให้กันนี่เราอยู่อันนี้มีเจ้าหน้าที่เชื่อเลยกูที่เชื่อเลยกูแต่ว่าไม่อยากให้เราจะไปนี่เลยเตียนดูมาดูนี่เนี่ยคนละไม่มีปัญหาแต่คนละแต่ถ้าเราที่เรียนกันตรงนี้ไม่เลยก็เดี๋ยวนี้สุดตัวไม่ใหญ่คุยมันอยู่เดี๋ยวก็ตัวเลี้ยวันที่ดีกว่าทำให้เราเป็นที่จะเป็นนะಅದು ಅದಿಗೆ ಹೋಗಿ ನಾಳೆ ಅದಿಗೆ ನಾನು ಅದಿಗೆ ಪ್ರಶ್ನೆ ಕಡಿಮೆ ಕಡಿಮೆ ಮುಗಿಲು ಪಾನಿಗೆ ಬೇಕಾದ್ರೆ ಮುಗಿಲು ಅದನ್ನು ಸುಮ್ಮ ಮುಗಿಲು ಅದು ತಗೊಂಡು ಡಾಕ್ಟರ್ ಅದಕ್ಕೆ ಹೀಗೆ ಹೋಗಿ ಏನು ಡಾಕ್ಟರ್ಗೆ ಕೆಲಸ ಸಿ ಲಘು ಸ್ಪಾರ್ಸಿ ಹೀಗೆ ಹೋಗಿ ಹೀಗೆ ಹೀಗೆ ಅದರಲ್ಲಿ ಮೇಲಾಗಿ ಮ್ಯಾನೇಜಿಂಗ್ ಡೈರೆಕ್ಟರ್ ಅತಿಥಿ ಸಂಸಾರವಾಗಿ ನಾವಲ್ಲ ಅದು ಮೇಲ ಪದ ಹಂಗೆ ಬಿಟ್ಟು ಅದು ಶುಭದಿ ಮೈಲಿ ಮುಂಚೆ ಇಕ್ವೈ ಮೂನಿ ಲೈನಿನ ಒಂದು ಮೈ ಅಷ್ಟು ಸ್ವಾರಿ ಶಾಪ್ಲೆ ಹಿಂಗಕ್ಕೆ ಅದು ತಗೋ ಅದು ತೋರಿಸಿ ಅದನ್ನ ಆಯ್ತು ಅದು ಇಂದು ಕ್ಷೇತ್ರ ತಗೊಂಡು ಆಮೇಲೆ ಅದು ಕಿಸೋದು ತಗೊಂಡು ಏನು ಮರಳು ಸಾಲದ ಕುಪ್ಪನೆ ತಗೊಂಡು ಅದೇನು ಸಾಕು ಯಾವುದು ಒಂದು ಲೋಡಿಗಳು ನೋಡಿದ್ರು ಯಾಮ್ಯ ಸೇ ಪಾರ್ವಿ ಹೇಳಿದ ಒಂದು ಇಪ್ಪೋ ಪವಾರ ಇಪ್ಪೋ ಇವು ಯಾವುದು ಅವನು ನೋಯಿಸ ಡಿಸ್ಟ್ರಿಕ್ಟ್ ವೈಸ್ ಅದಕ್ಕೆ ಡಿವಿಷನ್ ವೈಸ್ ಹೀಗಿದವೇ ಸೇ ಡಿವಿಷನ್ ನೆಕ್ಸ್ಟ್ ಅದಕ್ಕೆ ದೇವಸ್ಥಾನ कर्मचारी से कजुए के आले के कजुआ की इसको जब कोई फुसली से एकदम नियम में ले आवा से तो तो आई अरे आप कजुआ असुचा फुसली ने एकदम नहीं है फुसली है ना समझे और बदल में वो मन से कागज ले सुबह बात में मन की अनफ्रेक्टेड सिस्टम वो इसको 집에 매양 집이 나왔어요. 집에다. 거북이 민속 해야 되나? 아이디 민속. 그 정식 앞에. 그래서 그 도와서 민속.